Maitai punsi Manipur kansi apunbagi kholaw lawminasi apunbana pangalni haiba banner makada ngasi Manipur imana sinduna People Campaign ama pangthokre Kwakaitel mayai koibigi yaifa sanglen da pangthokiba People Campaign aduga mari lainana Manipur imagi kan banner est kula mangang na hai me humdagi haurakliba iranga sida kuki khutlai paiba singna lanjadraba maitai micham miyam da onsinduna misi mina kaya thoan batana tana yum kai kaya amangata thoan kre Myanmar dagi lamdam masdak changsalakliba illegal cookie zo singna lamdam masigi apunbagi saktam thugaina ba hotnarakliba asi lengak asna tumina yengduna laibagi matam natre lamdam masdak athoba matam de NRC chana handuna lamdam astagi illegal immigrants sing takthok khinaba khongthang lokhatrabadi lamdam masigi miyam na akanba ihau changsilakloi haingai leiti haina sumak na makhataki ngasigi People Campaign atugi saruk ama oina miyamna Manipur imana yaifare apunbana pangal ni haiba kholaw singsu lauki ITLF khangde moigi lalahub sing khangde kuki amadi jawmi makhoi singse ai strongly ai condemn tawi maramdi aikoi Manipur da lisang sina laiminara kanda moina maitai onchal kanda moina center da tanba ngamdraga maitai halakpa maitai kasu lanjadabda halakan moi demand phangadro tarai da takna ruso akoi thingde democracy ni numit sisu khoi gin haibi yaeba tha sisu khoi gin haibi yaeba phangdabna amani aduna maitai halaga demand phangan ga haibi sidi yaroi maramdi akoi maitai di kasu lande haibi si ai thamningi I'm taking a long one.